ꯍꯧꯖꯤꯛ ꯁꯤꯟꯒꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯀꯅꯥꯅꯣ ꯃꯦꯒꯤ ꯇꯥꯡ 13ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯒ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯂꯥꯟ ꯇꯧꯅꯗꯨꯅ ꯂꯥꯛꯏ ꯃꯁꯤꯗ ꯏꯆꯥ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯀꯌꯥ ꯑꯃ ꯁꯤꯈ꯭ꯔꯦ ꯑꯁꯨꯛ ꯑꯅꯥ ꯀꯌꯥ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯣꯅꯥꯏꯕ ꯀꯌా ꯑꯃ ꯂꯩꯔꯤ ꯑꯁꯤꯒꯤ ꯃꯔꯛꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯆꯨꯞꯂꯤ ꯄꯥꯏꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯈꯨꯕꯤꯅ ꯁꯣꯏ ꯇꯧꯔꯒ ꯊꯥꯒꯠꯈꯤꯕ ꯑꯗꯨꯒꯨꯝꯕ MLA ꯃꯟꯇ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯀꯔꯝꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯌꯥꯎꯕꯒꯦ ꯐꯝꯃꯨꯅꯕꯒꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯗ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯟꯗꯛ ꯑꯗꯨꯒꯨꯝꯂꯕ MLA 19ꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯄꯨꯔꯥꯡꯅ ꯉꯥꯏꯈꯤꯕ ꯑꯗꯨꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯦꯌꯥꯔꯄꯣꯔꯠꯇ ꯌꯧꯔꯛꯄꯗ ꯀꯅꯥ ꯑꯃꯠꯇꯗ ꯄ꯭ꯔꯦꯁ ꯃꯌꯥꯝꯅ ꯍꯪꯕꯗ ꯐꯥꯎꯕꯗ ꯈꯨꯝꯕꯤꯔꯝꯗꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗꯒꯤ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯗꯒꯤ ꯅ ꯍꯥꯏꯒꯗꯧꯅꯤ ꯍꯥꯏꯔꯒ ꯊꯩꯗꯣꯛꯑ ꯆꯠꯈꯤꯕ ꯑꯩꯈꯣꯏ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯅ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯃꯃꯜ ꯌꯥꯝꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯈꯨꯕꯤꯒꯤ ꯁꯣꯏ ꯏꯁꯥ ꯌꯣꯟꯊꯣꯛꯄ ꯃꯈꯣꯏꯗ ꯄꯤꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯂꯕ ꯀꯨꯀꯤꯒꯤ MLA 10ꯅꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯩꯉꯥꯛꯂꯣꯟ ꯑꯃ ꯂꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯅ ꯁ꯭ꯇꯦꯟ ꯇꯧꯔꯒ ꯂꯩꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨ ꯉꯝꯗꯕ ꯑꯗꯨꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯤꯡꯕ ꯁꯤꯟꯒꯗꯧꯅꯤ ꯍꯥꯏꯅ ꯇꯛꯁꯤꯜꯂꯝꯕ ꯍꯥꯏꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯦ ꯃꯈꯣꯏ 19ꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏꯗꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕ ꯇꯥꯡꯀꯛꯅꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔ ꯑꯣꯔ ꯗꯛꯇ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯣꯈꯥꯏꯅ ꯇꯥꯕ ꯌꯥꯔꯣꯏꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯍꯥꯠꯀꯦ ꯍꯥꯠꯂꯨ ꯁꯤꯒꯦ ꯁꯤꯌꯨ ꯆꯪꯒꯦ ꯂꯩꯕꯥꯛꯁꯦ ꯈꯥꯏꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯅ ꯁ꯭ꯇꯦꯟ ꯇꯧꯔꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯉꯥꯛꯅꯕ ꯈꯥꯅꯕ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯗꯨꯗꯁꯨ ꯅꯠꯇꯅ NRSC ꯆꯠꯅꯍꯟꯒꯗꯧꯕꯅꯤ ꯍꯥꯏꯗꯅ ꯑꯀꯟꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯥꯝꯗꯕꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯝꯗꯦ UMꯁꯨ ꯄꯥꯝꯗꯦ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯁꯤꯟꯒꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯀꯅꯥꯅꯣ ꯕꯤꯔꯦꯟꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯄꯥꯏꯔꯛꯀꯗꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯀꯅꯥꯅꯣ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯗꯨ ꯍꯥꯟꯅ ꯁꯣ ꯇꯧꯕꯤꯌꯨ ꯑꯣꯄꯟ ꯊꯣꯛꯄꯤꯌꯨ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯋꯥꯅꯣꯝꯗ꯭ꯔꯁꯨ ꯅꯪꯒꯤ ꯄ꯭ꯔꯖꯥ ꯉꯥꯛꯇꯅꯤ ꯅꯣꯏꯈꯣꯏꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯤ ꯃꯅꯤꯄꯨꯔꯅꯤ ꯂꯩꯕꯥꯛ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯁ꯭ꯇꯦꯟ ꯇꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯖꯥꯇꯤ ꯑꯃꯅꯤ ꯑꯁꯤꯗ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯧꯊꯣꯛꯑꯁꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯍꯪꯐꯝ ꯊꯣꯛꯏ ꯍꯥꯏꯐꯝ ꯊꯣꯛꯏ ꯑꯗꯨꯁꯨ ꯍꯥꯏꯗꯕꯗ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯋꯥꯅꯣꯝ ꯊꯧꯅꯔꯨꯝ